ngasi numida waram phong hiba tuan ba manipuri sifong singdigi amasung thokhiba thawdo wathok singdigi maru oibe I pausing khonga charaga manipur top channel gi maikedi gi myamda thamjagi ahanmada laibak sigi oiba covid-19 update myamda share tawjaramge haukiba pung kun gi mari asita laiba asida mioi lising kun thraga ni panga sama panga nifu mapan nauna covid-19 na positive oiba thingnare aduga hariba pung pham asida haibede mioi chawga ga nifu ga nithoina covid-19 na aduna laikhidre hainasu Pausna report tauri atopa paumana delta variant marakta WHO na covid third wave yaukshilakpagi section wa pikre World Health Organization gi sip Tedros Adhanom Malem gi mafam kya delta variant case wangkhalakpa marakta covid third wave amuk thunglaba yabagi section wa haikre laibak thibadi covid third wave haujuk mayuk na ba hauri haidi WHO na phongdokpa mi satok jasini hengatpaga public health measures singning thina ngaktabaga punsilaga delta case hengat hanbada sauna mateng pangli amadi sibigi sangsu hengat hali haidi amaromda Europe amadi North America da vaccination sang hengat hanbadagi anauba covid-19 case hantarakpa amadi sibigi sang hantarakliba phibamasi third wave lakpasida ona tainaba phibamda lakpasu yai haina WHO na section wa piri hainasu pausna makhatari atopa pawamana yumda seng thilabasu thilaki nimit taranidang yumdagi mapan thopigano Chief Minister haukiba pung kungi marida su millising ama hena positive oiki taraga mari laikide tang kunga nipanigi hauraga numit taranidi tangai fadana total curfew thamlagani tangai fadana covid-19 gi second wave asi thengnana ba lakhulagdiba khongthang asida miyamna mapung fana mating pibiyu tangai fadrabadi yumda sing thilabasu thilakani haina manipur gi Chief Minister N Biren Singana ngasi atheng bar thadorakpa video release amada phongdorakli Chief Minister na hai tang taraga nipan gi ayukta gi total curfew tawragani adubo tangai fadaba mai ising na singbagidi adumak komthokani tang kunga mathoida id ki thoramsu leiri thoram masi leibaki yenglaga miyam khupna pangthokpigano numit tarani asi aikhoi mapan thoktuna laisi manipur gi laisat asi yamna launaganba delta bereni aikhoi he taunagumsi football sanaba picnic satpa sak sanaba matam khara dilepiyu haujukti police security forces Assam Rifles yauna sijinaragani lairakta laikaida police sanglakani haibi indabasing security na action laurakpada warawbigano akanba thabak lakhatrabadi awaba taminaba phibamda lairagani hainu CM na haiki atopa mana tang taraga humdagi nungthilpung ani dagi tang taraga marigi nungthilpung ani phawba mi lising taret ka sawga taraga nipan test tawda record oina mi lising amaga samaga mari positive oikraba matungda haukiba pung kunga mari da su mi lising amagi mathakta positive oikhi mi taraga mari na laikide su hairi atopa paw mana court mallaba lokarigi muthatribano Laiba asina ningkha tamba sahi humdraga manga pharaklaba phawba British matamda Mahatma Gandhi amadi Bal Gangadhar Tilak ki mayukta sijinakiba mallaba law sing colonial law asi ngasi phawba karigi muthattana thamlibano haina Supreme Court na Central Government hangkre democracy chatpa laiba amada prajagi masin menba citizen thawong sing lengang na sathabigi mayukta tharakpa petition singi matangda Supreme Court ki Chief Justice NV Ramnana hai citizen hai bisi colonial law ni masi freedom bunam thanabani asiguma law asi British na Mahatma Gandhi tilakna singba freedom fighter kya gi mathak sijinabani haina supankhi amasung state sigi wangbara thokpa yamna lebak thiba pawma hairagadi Uttar Pradesh ta nupi ama kaptuna halamle Uttar Pradesh ki Muzaffarnagar district ngasi masakhang dabasingna sei kunga taruk rom surabi nupi ama nongmaina kaptuna halamle haina police na phongdokre Police official amana phongdokpagi matungina thawdo adu Begaraspur da leiba Muzaffarnagar Medical College mamangna thokibani official duna haiki nupi adu checkup taunabagi damak Shernagar Khundagi Medical College aduda lakibani matungna mahak mayumda hanabagi damak Medical College adugi mamangna bus ngaiduna leiringaida masakhangdabasingna nongmaina kaptuna halamkhibani haina official duna phongdokhi mihad asi satharambagi maram haujumaki oina khangma ngamdri haina phongdokladuna mahak na haiki thawdosugi matangna police na case ma lakhotpaga loinana mihad chita chenari basing adu masakhangdokna bahonari sohairi atopa paw amana samudra re hi laksin bada ngami mapansire ama mafang khangdri
बे ऑफ बेंगल nga phanaba hi ama laksinbadagi West Bengal gi South 24 Bagarnas district gi ngami mapan sikhibaga loinana haujiksu ngami ama mafang khangdana lairi haina official singna ngasi phongdokre official singduna phongdokpagi matungina nga pharuraga halakpada ngarang ayuk khanghauduna samudra gi ithak wangna karakpadagi haimapti kauba hi adu Rateshuri ithat manakta laksin khibani paksana thibigi thabuk satharaba matung ngasi ngami mapan gi asiba hakchang sing phangli haina makhoina phongdokli adubo haujiksu ngami ama mafang khangdana lairi haina phongdokladuna makhoina haiki Coast Guard ki matenga lonena mafam khangdana lairi ngami adu thibigi thabuk sathari haina supalli Atopa pawamanamo Bengal gi assembly sit tareta mikhal pangthokpa yabagi phibam laire covid laisat control tawre Trinamool Congress TMC gi MP Taruk na saba delegation team amana Delhi da leiba election commission na satana hauji West Bengal state ki assembly sit taret ki hangduna leiriba miuching mentionana ba by poll pangthokna ba thabok paikhat piu haina taksin khre sairak sida West Bengal gi minister Mamta Banerjee na phongdokhibagi matungina ma ki government na mamang su election commission da wafam asiki matangda khanganba leikrabani so haiki assembly sit taret ki oina mikhal pangthoknaba amadi Rajya Sabha gi sit anida mikhal pangthoknaba election commission da ma ki government na phongdokhrabani Rajya Sabha gi MP ani khananaba by election gi thoram leirabra haina election commission na hanglakhiba matamda madugi thorang punamak sem saba loire loinana assembly sit taret ki oina hangliba mihuching khanaba thorang su sem saba loire haina Mamta Banerjee na ECI da ngasi khanki State aduda COVID laisat ki phibam mapung fana fagalaktuna mamang da state laingang na thamnamba athingbasing lauthokba hore laisat asi mapung fana control tawraba maramna mikhal pangthokpada thoina akaiba leiroi haina haiba wafam Mamta Banerjee na ECI da khanganki haina supali amasum pausu lusilakpoina ngasigi marueba headlines khara mayamna thamjage July 19 dagi total curfew thamnaba warep lokre Manipur da Delta variant ki case hengalakdibasi yenglaga Transmission sen thugaina bikidamak Manipur lengakna July 19 dagi hauraga numit 10 ni total curfew thamnaba warep lokre haina Principal Secretary Health B Bunungmang thadorakpa sirolamana phongdorakli Minister Biswarjit na vaccine kapa lakpasing pungning thawatkre pung kunga marida miyai lising teret ka yang ga taruk test tawbada lising amaga kuntraga mapan positive oire taraga mari laikhidre state asida amasum covid ki sana kanglon ngak taba kaya thengnare section nanaba health ministry na CS singda khangankhre amaramda center amasum Manipur lenga ki wafamda khenaba sauna laire miyamdi samamnare center da laingak liba BJP na lusingba government amade Manipur da laingak liba BJP na lusingba government asigi marakta wa ngang ba matumda sauna khenaba laire BJP na ngang ki ba wafam sing thabak tu onthok pangamdre haina Manipur Pradesh Congress Committee MPCC gi spokesperson N Bupena phongdorkhre amaramdana mo Senapati District Police na lupa crore kuntraga .50 gi drug fare amasum misiminagi sang hengalagli bisi committee ama CM duno thigat haningi CPI amaramda register tawkiba mahiroi singidama online da form thajilakpa yagani Rajen Register tawkiba mahiroi sing khaktana saliba session 2020-21 gi class 10 11 amasum 12 exam gi damak online da form thajilakpa yahan miyamna wan thok lana lauduna mari lenadabu wafam kya puslakpa kanaroi haina education minister Sorokhaibam Rajen ngasi all secretariat ki short block ta leiba conference hall da pangthokpa pawgi mifam amadasu phongdokresu haina supali amaramda sa kakpa puthok pusin tawba thinglakpabu leptana yaningdabasu phongdoknarakli amaramdana kanglup ama natragana lining amada akhanana athingba thamba nati Meghachandra PM gi New India gi manglana du Manipur su New Manipur oiraklaba mating leba nahasing political platform da yauksinsi nongpokanba adu mayang hojikuinadi pausu matang sa lusinjarage aduga maruebe I pausu ngeragari maraktana mayamda update pisirake adu fungai minasena Manipur top channel gi mekedi gi mayam thamjari duga pathok jagi brisor ki bulan ki biar su mayam ngak pigani and thank you